ꯃꯇꯝ ꯑꯃꯗ ꯈꯧꯒ꯭ꯔꯥꯏ ꯀꯧꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯣꯌꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯊꯥꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯁꯤꯀꯥꯔꯤꯑꯣ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯅꯨꯄꯥ ꯍꯥꯟꯅ ꯄꯣꯛꯄ ꯑꯣꯏꯕꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯃꯤꯡ ꯑꯣꯏꯅ ꯊꯣꯟꯕ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯊꯥꯖꯅ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯁꯤꯀꯥꯔꯤꯑꯣ ꯍꯥꯏꯅ ꯊꯣꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯁꯤꯀꯥꯔꯤꯑꯣꯅ ꯆꯍꯤ 9 ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯂꯩꯇꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯅꯣꯛꯅꯩ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯖꯦꯠ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯀꯥꯔꯤꯑꯣ ꯏꯀꯥꯏꯃꯟꯕꯅ ꯃꯊꯟꯇ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯖ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯍꯥꯏꯌꯣꯕ, ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯏꯆꯥꯗ?" "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯇꯣꯞ-ꯇꯣꯞꯅ ꯏꯟꯊꯣꯛꯄꯤꯔꯤꯕꯁꯦ? ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯄꯥ ꯃꯥꯟꯗꯦ, ꯅꯨꯄꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯏ ꯍꯥꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯦ." ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯖ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯁꯦ ꯀꯞꯀꯅꯨ, ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯁꯅꯨ꯫ ꯅꯪꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯈꯛ ꯀꯥꯎꯒꯅꯨ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯆꯩꯕ ꯉꯥꯡꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯆꯩꯔꯛꯄꯒ, ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕꯒ ꯃꯈꯣꯏꯗꯁꯨ ꯆꯩꯁꯤꯜꯂꯨ꯫ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ꯫ ꯏꯆꯥꯗꯤ ꯁꯛꯁꯨ ꯐꯖꯩ, ꯃꯣꯏꯅ ꯀꯔꯤꯁꯨ ꯍꯦꯟꯕ ꯅꯠꯇꯦ." "ꯑꯗꯨꯕꯨ ꯏꯃꯥ, ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯛꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ꯫ ꯑꯗꯨꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯑꯣꯏꯅꯅꯕ, ꯃꯈꯣꯏꯅꯁꯨ ꯂꯛꯅꯕ ꯉꯝꯗꯅꯕ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤꯁꯨ, ꯃꯁꯤꯕꯨ ꯅꯨꯄꯥ ꯀꯅꯥꯅ ꯁꯦꯠꯅꯕꯒꯦ? ꯑꯗꯨꯒ ꯑꯩꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯁꯤꯁꯨ ꯅꯨꯄꯤꯒꯤꯅꯤ꯫ ꯑꯩ ꯈꯔ ꯂꯩꯔꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ." ꯊꯥꯖ ꯄꯥꯈꯠꯅ, "ꯅꯠꯇꯦ, ꯇꯞꯊꯧꯁꯤ, ꯏꯃꯥ ꯐꯖꯅ ꯋꯥ ꯍꯥꯏꯒꯦ꯫ ꯐꯔꯦ, ꯍꯌꯦꯡꯗꯒꯤ ꯅꯪꯕꯨ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯑꯣꯏꯅꯅꯕ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ." ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯀꯥꯔꯤꯑꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯥꯖ ꯀꯞꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯁꯨ ꯆꯪꯂꯛꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯄꯗꯨ ꯎꯕꯗ, "ꯍꯥꯏ, ꯊꯥꯖ, ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨꯅꯦ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ?" "ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯗꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕꯅ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯃꯥꯡꯍꯜꯂꯦ꯫ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯏꯆꯥ ꯑꯃꯇꯪ ꯄꯤꯅꯕꯤꯔꯛꯈꯤꯒꯅꯤ꯫ ꯃꯍꯥꯛ ꯅꯨꯄꯤ ꯑꯣꯏꯅ ꯊꯥꯕꯤꯔꯛꯀꯅꯤ ꯈꯟꯅ ꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯄꯤꯅꯕꯤꯔꯝꯗ꯭ꯔꯦ." ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯗꯨ ꯐꯥꯎꯔꯝꯃꯤ꯫ "ꯊꯥꯖ, ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯟꯖꯤꯜꯂꯨꯈꯤꯅꯨ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯦ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯑꯣꯏꯅꯅꯕ ꯏꯅꯤꯡꯊꯧꯅ ꯁꯦꯝꯕꯤꯌꯨ꯫ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯠꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥꯅ ꯂꯩꯄꯥꯛ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯧꯅꯕ, ꯃꯍꯥꯛ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯁꯤ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯊꯥꯖ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ?" "ꯑꯆꯨꯝꯕꯅꯤ꯫ ꯍꯌꯦꯡꯃꯛ ꯃꯥꯕꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯜꯍꯜꯂꯨ꯫ ꯑꯩ ꯃꯄꯥꯅꯤ꯫ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ." ꯃꯍꯥꯔꯥꯅꯤ ꯊꯥꯖꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯤꯀꯥꯔꯤꯑꯣꯕꯨ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯁꯦꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯍꯟꯗꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ "ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯒꯗꯕꯅꯤ, ꯀꯤꯕ ꯌꯥꯗꯦ꯫
ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯏꯁꯥ ꯃꯌꯥꯝ ꯑꯃ ꯀꯜꯂꯀꯥꯟꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯉꯥꯛ ꯁꯦꯟꯗꯣꯏꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ꯫ ꯂꯣꯌꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯊꯥꯡ ꯇꯥꯒꯤ ꯍꯤꯔꯝꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯀꯥꯔꯤꯑꯣ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯅꯣꯛꯅꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯑꯣꯜꯂꯛꯂꯤꯕ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯃꯇꯝꯅ ꯂꯦꯞꯇꯅ ꯍꯧꯖꯤꯟꯈꯤꯕꯅ ꯁꯤꯀꯥꯔꯤꯑꯣꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯊꯥꯖꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯧꯒ꯭ꯔꯥꯏ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯀꯥꯔꯤꯑꯣꯅ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯁꯤꯀꯥꯔꯤꯑꯣ ꯅꯤꯡꯊꯧ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯤ ꯇꯧꯖꯔꯝꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯖꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯝ ꯑꯃꯗ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯌꯧꯖꯔꯛꯂꯦ꯫ ꯃꯇꯝ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ꯫ ꯆꯥꯎꯈ꯭ꯔꯕ ꯀꯣꯅꯨꯡ ꯑꯁꯦ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯗ ꯏꯅꯤꯡꯊꯧ, ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯂꯩꯖꯕꯁꯨ ꯅꯠꯇꯦ꯫ ꯏꯆꯥ ꯅꯨꯄꯤꯗꯣ ꯃꯇꯣꯝꯇꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ꯫ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯦ ꯃꯇꯣꯝꯇ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯃꯥꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯃꯤꯁꯛ ꯑꯃꯕꯨꯗꯤ ꯑꯩꯅ ꯊꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯇꯪꯗꯤ ꯏꯆꯥ ꯅꯨꯄꯤꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯖꯔꯨꯒꯦ꯫ ꯁꯤꯀꯥꯔꯤꯑꯣꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯊꯣꯛꯂꯒ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡ! ꯂꯝꯖꯤꯡꯕꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ ꯄꯥꯕꯨꯡ꯫ ꯅꯣꯡꯕꯥꯜꯅ ꯄꯥꯕꯨꯡ ꯑꯁꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯛꯏ꯫ ꯄꯥꯕꯨꯡ, ꯍꯥꯟꯅ ꯀꯣꯅꯨꯡꯗ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯅꯦ ꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯎꯅꯗꯧ ꯂꯩꯔꯁꯤꯕꯨ꯫ ꯁꯤꯀꯥꯔꯤꯑꯣ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯨꯔꯥ? ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯏ꯫ ꯁꯤꯀꯥꯔꯤꯑꯣ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯕ ꯌꯥꯅꯅꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ, ꯑꯩꯍꯥꯛꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯃꯛ ꯍꯦꯛꯇ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤꯕꯨꯗꯤ ꯏꯌꯥꯗ ꯌꯥꯖꯔꯦ꯫ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪ ꯍꯪꯖꯔꯛꯈꯤꯒꯦ꯫ ꯂꯝꯖꯤꯡꯕꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯛꯏ꯫ ꯊꯣꯏꯕꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯇꯟꯗꯤ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯤꯀꯥꯔꯤꯑꯣꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯕꯗꯪ ꯌꯧꯖꯔꯨꯈꯤꯒꯦ꯫ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔꯒ ꯑꯩꯒꯤꯁꯨ ꯈꯔꯒ ꯂꯧꯖꯔꯨꯈꯤꯒꯦ꯫ ꯐꯅꯤ ꯐꯅꯤ꯫ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯩꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯀꯌꯥ ꯏꯆꯨꯝ ꯆꯨꯝꯕ ꯃꯥꯟꯗꯦ꯫ ꯑꯩ ꯍꯩꯅꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏ꯫ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯎꯅꯕ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ꯫ ꯏꯕꯦꯝꯃ, ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ꯫ ꯅꯪꯅ ꯉꯁꯥꯏ ꯋꯥꯐꯝ ꯑꯗꯨ ꯌꯥꯊꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯝꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯣ? ꯄꯥꯕꯨꯡꯅ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯅꯅꯕ ꯍꯥꯏꯕꯤꯈꯣ꯫ ꯑꯩꯗꯤ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯅꯤꯡꯊꯧꯗ ꯁꯤꯡꯅꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯍꯤꯡꯐꯝ ꯂꯩꯔꯣꯏꯅꯦꯍꯦ꯫ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯣꯏꯗꯕ ꯉꯥꯡꯂꯨꯕꯒꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯏꯅꯤꯡꯊꯧ ꯁꯤꯀꯥꯔꯤꯑꯣꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕꯗꯣ ꯂꯥꯟꯒꯅꯤꯀꯣ ꯏꯕꯦꯝꯃ꯫ ꯃꯍꯥꯛꯇꯤꯅꯦ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯏꯪ ꯇꯞꯆꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯁꯣꯟꯅꯔꯤꯕꯅꯤꯅꯦ꯫ ꯊꯣꯏꯕꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯟꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯑꯗꯨꯃꯗꯤ ꯇꯁꯦꯡꯅ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯊꯣꯛꯂꯝꯕꯅꯤ꯫ ꯃꯌꯨꯝꯗ ꯌꯧꯕꯒ ꯂꯝꯖꯤꯡꯕꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯅꯣꯡꯕꯥꯜꯗ ꯌꯦꯡꯁꯤꯜꯍꯜꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯃꯅ ꯇꯃꯨ ꯀꯧꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯐꯥꯏꯕꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫
ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯃꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯃꯦꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯁꯛꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯄꯥꯃꯦꯂꯩꯁꯨ ꯄꯥꯃꯦꯜꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯄꯥꯒꯤ ꯃꯁꯛ, ꯃꯁꯝ ꯈꯨꯀꯛ ꯑꯃꯗꯤ ꯐꯤꯖꯦꯠ ꯀꯌꯥ ꯁꯦꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯥꯃꯦꯜꯅ ꯄꯥꯃꯦꯂꯩꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯄꯥꯃꯦꯂꯩ, ꯍꯌꯦꯡꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯂꯨꯁꯤꯔꯥ?" "ꯃꯗꯣ ꯑꯩꯁꯨ ꯍꯥꯏꯒꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯄꯥꯃꯦꯜ, ꯆꯠꯂꯨꯁꯦ꯫ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯆꯠꯈꯤꯗꯕ, ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯆꯠꯍꯧꯁꯤ꯫ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯅꯪꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯍꯧꯔꯣ, ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯈꯜꯂꯒ꯫ ꯃꯗꯨꯅ ꯐꯔꯗ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯨ ꯑꯝꯇ ꯍꯦꯛ ꯂꯩꯇꯦ꯫ ꯅꯨꯄꯥꯕꯨꯗꯤ ꯐꯪꯅꯤꯗ, ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯗꯤ ꯅꯨꯄꯥ ꯃꯥꯜꯂꯤ, ꯅꯁꯝ ꯍꯥꯏꯔ ꯅꯨꯄꯥ ꯃꯥꯜꯂꯤ, ꯐꯤꯖꯣꯜ ꯁꯦꯠꯂꯤꯁꯤꯒ ꯀꯅꯥꯅ ꯌꯥꯕꯤꯔꯛꯀꯅꯤ? ꯑꯩꯅ ꯐꯥꯎꯕ ꯍꯦꯛ ꯌꯥꯕꯤꯔꯛꯑꯣꯏ꯫ ꯌꯥꯔꯦ, ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ, ꯑꯩꯒꯤ ꯁꯣꯝꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯥꯟꯅꯗꯦ, ꯍꯌꯦꯡ ꯆꯠꯄꯗꯅꯦ ꯄꯨꯅꯅꯕ ꯄꯣꯠ ꯆꯩ ꯑꯃꯗꯤ ꯀꯩꯅꯣ ꯈꯔ ꯁꯤꯜꯂꯥꯡꯉꯨꯁꯤ ꯂꯥꯎ." ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯝꯗꯥꯏ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯤꯀꯥꯔꯤꯑꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯄꯥꯝꯖꯕꯅꯤꯅ ꯅꯛꯁꯤꯜꯂꯛꯏ꯫ "ꯊꯣꯏꯕꯤ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯅꯪ ꯂꯥꯟꯅ ꯈꯟꯕꯗꯤ ꯇꯧꯒꯅꯨꯀꯣ? ꯑꯗꯨꯒ ꯑꯩꯗꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯑꯄꯥꯝꯕꯗ ꯑꯊꯤꯡꯕ ꯄꯤꯕꯁꯨ ꯅꯠꯇꯦ." ꯊꯣꯏꯕꯤꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕꯅ ꯅꯥꯄꯜꯗꯤ ꯑꯗꯨꯃꯛ ꯀꯥꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯅꯥꯊꯩꯔꯝꯃꯤ꯫ "ꯑꯩꯒꯤ ꯀꯅꯥꯁꯨ ꯈꯪꯅꯕ ꯂꯩꯖꯗꯦ, ꯑꯗꯨꯕꯨ ꯑꯩ ꯏꯅꯤꯡꯊꯧꯕꯨꯗꯤ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ." "ꯍꯣꯏ, ꯐꯔꯦ, ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯑꯗꯨꯝ ꯉꯥꯏꯖꯈꯤꯒꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯁꯛ ꯈꯪꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ." "ꯃꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ." ꯋꯥ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯅꯨꯡꯁꯤ ꯍꯥꯏꯖꯔꯛꯈꯤꯗ꯭ꯔꯤꯕ ꯅꯤꯡꯊꯧ ꯁꯤꯀꯥꯔꯤꯑꯣ ꯊꯣꯏꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯤꯀꯥꯔꯤꯑꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤ ꯑꯁꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ? ꯑꯗꯨꯅ ꯑꯩ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯆꯠꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯀꯌꯥ ꯐꯪꯂꯛꯀꯅꯤ." ꯑꯍꯤꯡ ꯑꯗꯨ ꯁꯤꯀꯥꯔꯤꯑꯣ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯄꯥꯝꯕꯩ ꯑꯃ ꯂꯩꯔꯤ꯫ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯁꯤꯀꯥꯔꯤꯑꯣꯅ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯊꯕꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯂꯝꯖꯤꯡꯕ ꯑꯗꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗ ꯋꯥ ꯍꯪꯒꯠꯇꯨꯅ ꯉꯥꯡꯂꯨꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯌꯥꯊꯪ ꯑꯗꯨ ꯉꯥꯛꯇꯨꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯃꯄꯥꯕꯨꯡ ꯆꯠꯈ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯀꯤꯅꯤ, ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯊꯣꯏꯕꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯃꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯂꯤ꯫ "ꯏꯅꯤꯡꯊꯧꯒꯤꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏꯁꯦ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯋꯥꯈꯜ ꯑꯗꯣ ꯅꯪꯅ ꯑꯃꯔꯣꯝꯗ ꯆꯠꯈꯤꯒꯗꯧꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤꯅꯤ꯫ ꯃꯗꯣ ꯑꯩꯅ ꯇꯔꯥꯏꯅ ꯌꯥꯔꯛꯀꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯉꯁꯤꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ꯫ ꯑꯩ ꯅꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ." ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯂꯥꯟꯅ ꯂꯧꯔꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯀꯥꯔꯤꯑꯣꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯗꯨꯁꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯥꯎꯕ ꯈꯪꯅꯔꯛꯂꯦ꯫ ꯃꯈꯣꯏꯁꯨ ꯊꯣꯏꯕꯤꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯃꯣꯏ ꯀꯥꯏꯔꯝꯒꯗꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯄꯥꯃꯦꯜ ꯑꯃꯗꯤ ꯄꯥꯃꯦꯂꯩꯁꯨ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛ ꯑꯗꯨ ꯍꯤꯖꯥꯎ ꯑꯗꯨ ꯇꯣꯡꯗꯨꯅ ꯅꯣꯛꯇꯨꯅ ꯃꯅꯥꯏ ꯈꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯥꯛ ꯑꯗꯨꯒꯤ ꯂꯨꯔꯕ ꯂꯥꯏꯖ ꯑꯗꯨ ꯎꯕꯗ ꯄꯥꯃꯦꯂꯩ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯌꯦꯡꯖꯩ꯫
ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯍꯤꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯊꯥꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯁꯤꯠꯂꯛꯂꯝꯃꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯖꯥꯎ ꯑꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯄꯥꯃꯦꯜ ꯑꯃꯗꯤ ꯄꯥꯃꯦꯂꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯍꯤ ꯑꯗꯨ ꯇꯦꯛꯂꯛꯀꯗꯧꯔꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯈꯨꯠ ꯁꯝꯅꯗ꯭ꯔꯤꯉꯩ ꯍꯤꯖꯥꯎ ꯑꯗꯨꯅ ꯅꯤꯛꯂꯛꯄꯗꯒꯤ ꯅꯥꯀꯟ ꯅꯥꯀꯟ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯞꯅꯈꯤꯔꯝꯃꯤ꯫ ꯄꯥꯃꯦꯂꯩ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯁꯥꯗꯨ ꯁꯣꯟꯃꯟꯈꯤꯕꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯣꯟꯊꯗꯨꯅ ꯇꯥꯎꯊꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯊꯦꯡꯅꯗꯨꯅ ꯀꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯃꯦꯂꯩꯕꯨ ꯀꯪꯐꯥꯜꯗ ꯄꯨꯕꯤꯔꯛꯂꯦ, ꯑꯗꯨꯒ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡꯁꯤꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯥꯃꯦꯂꯩ ꯄꯥꯃꯦꯜꯕꯨ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯑꯍꯜ ꯑꯃꯈꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯔꯤ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯕ꯫ ꯇꯞꯅ ꯀꯧꯔꯛꯏ, "ꯄꯥꯕꯨꯡ, ꯄꯥꯕꯨꯡ"꯫ ꯑꯍꯜ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯕ꯭ꯔꯥ?" ꯄꯥꯃꯦꯂꯩ ꯑꯍꯜ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯈꯤꯔꯣꯏ ꯈꯜꯂꯝꯃꯤ꯫ "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ"꯫ ꯑꯍꯜ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯉꯝꯂꯝꯗꯦ, ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ, "ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕ?" "ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃꯗꯤ ꯑꯩ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ, ꯅꯤꯡꯊꯤꯖꯕ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯃꯛ ꯁꯦꯗꯣꯛ ꯈꯥꯏꯗꯣꯛꯅꯍꯟꯕꯤꯔꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ꯭ꯔꯥ, ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ"꯫ ꯄꯥꯃꯦꯂꯩ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ, "ꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯒꯅꯤ꯫ ꯃꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯤꯀꯥꯔꯤꯑꯣꯁꯦ ꯌꯥꯝꯅ ꯐꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯄꯥꯈꯪꯂꯥ?" "ꯄꯥꯈꯪꯅꯤ"꯫ "ꯈꯪꯗ꯭ꯔꯦꯗ, ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ, ꯑꯩꯁꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯃꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ꯫ ꯏꯅꯤꯡꯊꯧꯗꯣ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ"꯫ ꯄꯥꯃꯦꯂꯩ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯊꯤꯕ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" "ꯌꯥꯒꯅꯤ, ꯑꯩ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯒꯦ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ"꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯃꯀꯣꯛ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯀꯧꯔꯛꯏ, "ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯄꯥꯃꯦꯂꯩ ꯅꯤꯡꯊꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯈꯖꯥꯏ ꯑꯗꯨꯁꯨ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯃꯍꯥꯛ ꯑꯁꯦ ꯃꯇꯝ ꯈꯔ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯥꯕꯨ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯍꯟꯕꯤꯌꯨ"꯫ ꯁꯤꯀꯥꯔꯤꯑꯣ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯄꯥꯃꯦꯂꯩ ꯃꯤꯍꯨꯜ ꯆꯣꯡꯕꯗ ꯃꯁꯥꯗꯨ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ꯫ "ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ?" ꯄꯥꯃꯦꯂꯩ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, "ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯊꯥꯡ ꯀꯧꯏ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯁꯣꯏꯗꯅ ꯌꯥꯖꯒꯦ"꯫ ꯁꯤꯀꯥꯔꯤꯑꯣꯅ ꯅꯣꯡꯊꯥꯡꯅ ꯂꯩꯅꯅꯕ ꯀꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯛꯅꯔꯝꯃꯤ꯫ ꯁꯤꯀꯥꯔꯤꯑꯣꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ, ꯃꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯕꯤꯔꯛꯇꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯗꯕꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯄꯥꯃꯦꯂꯩꯗꯤ ꯁꯤꯀꯥꯔꯤꯑꯣꯅ ꯉꯥꯡꯂꯛꯂꯤꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯅ ꯇꯥꯖꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯅꯣꯡꯊꯥꯡ ꯑꯗꯣ ꯃꯍꯥꯛ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯅꯣꯡꯊꯥꯡꯅ ꯍꯔꯥꯎ ꯌꯥꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ, "ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤꯅ? ꯑꯩꯅ ꯅꯨꯄꯥ ꯁꯥꯗꯨꯅ
ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯇꯨꯅ ꯊꯝꯈꯤꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯄꯥꯝꯕꯤꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯄꯨꯗꯤ ꯃꯥꯒꯤ ꯑꯣꯏꯍꯜꯂꯝꯂꯒꯦ꯫ ꯅꯣꯡꯊꯥꯡ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯍꯪꯍꯪꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯐꯪꯂꯤ꯫ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯆꯥꯎꯅ ꯁꯥꯏ꯫ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯂꯩꯀꯣꯜ ꯂꯩꯔꯝꯃꯤ꯫ ꯐꯖꯕ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯍꯥꯏꯔꯛꯏ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯅꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ꯫ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ, ꯌꯨꯝ ꯑꯁꯤꯕꯨ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ, ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯌꯥꯅꯤ, ꯑꯩ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯛꯆꯔꯛꯀꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯅꯣꯡꯕꯥꯜꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯅꯔꯝꯃꯤ꯫ ꯅꯣꯡꯊꯥꯡꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕꯁꯨ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯦ, ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯤꯌꯨ꯫ ꯃꯁꯤꯅ ꯑꯩ ꯐꯪꯂꯦ ꯈꯟꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈ꯭ꯔꯣ ꯍꯥꯏꯌꯨ꯫ ꯑꯩꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯅꯣꯡꯊꯥꯡ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯔꯒ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯗꯨ ꯅꯣꯡꯊꯥꯡꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯊꯟꯇ ꯈꯟꯖꯩ, ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯗ꯭ꯔꯅꯤ? ꯑꯃꯨꯛꯇꯁꯨ ꯈꯨꯜ ꯑꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯣ꯫ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯕꯣꯔ ꯑꯗꯣ ꯄꯤꯅꯕꯤꯔꯦ꯫ ꯅꯣꯡꯊꯥꯡ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯃꯥꯕꯨ ꯌꯥꯅꯅꯕ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯈꯨꯗꯝꯅꯤ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯁꯤꯀꯥꯔꯤꯌꯣ ꯅꯨꯡꯉꯥꯏꯇꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯏ꯫ ꯅꯣꯡꯊꯥꯡ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯨꯡꯁꯤꯕ ꯌꯥꯔꯔꯣꯏꯗꯕ ꯃꯍꯥꯛꯀꯤꯗꯃꯛ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯖꯔꯝꯒꯅꯤ꯫ ꯁꯤꯀꯥꯔꯤꯌꯣ ꯇꯁꯦꯡꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯥꯒꯤ ꯋꯥ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛ ꯍꯟꯅ ꯊꯣꯏꯕꯤꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯌꯥꯗꯕꯁꯨ ꯉꯝꯗꯦ, ꯌꯥꯊꯣꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯐꯣꯡꯅ ꯅꯣꯡꯊꯥꯡꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯊꯥꯡ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯣꯏꯕꯤꯅ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯃꯗꯨ ꯌꯥꯗꯦ꯫ ꯅꯪꯅ ꯎꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯅꯠꯇꯦ꯫ ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯇꯥꯛꯊꯣꯛꯇ꯭ꯔꯤꯉꯩ, ꯍꯥꯏꯗꯣꯛꯀꯦ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯊꯥꯡ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯝꯕꯥ ꯇꯧꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯅꯣꯡꯕꯥꯜꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯝꯕꯥ ꯇꯧꯕ ꯄꯥꯝꯖꯔꯤꯕꯗꯤ ꯅꯣꯡꯊꯥꯡꯒ ꯈꯛꯇꯅꯤ꯫ ꯅꯪꯅ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯑꯩꯒ ꯂꯝꯕꯥ ꯇꯧꯁꯤ ꯅꯣꯡꯊꯥꯡ꯫ ꯅꯣꯡꯊꯥꯡ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯍꯥꯏꯐꯦꯠꯇꯪꯗꯤ ꯇꯅꯤꯛꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯀꯤꯗꯨꯅ ꯆꯦꯜꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯃꯥꯏꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯈꯟꯖꯔꯝꯃꯤ꯫ ꯑꯃꯗꯤ ꯅꯣꯡꯕꯥꯜꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯨꯔꯨꯒꯗꯕꯁꯨ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯖꯩ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯨꯕ ꯌꯥꯔꯨꯗ꯭ꯔꯦ꯫ ꯅꯣꯡꯊꯥꯡ ꯑꯀꯤꯕ ꯂꯩꯇꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯔꯁꯤ꯫ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯩ ꯄꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯠꯂꯥꯏ ꯁꯥꯊꯣꯛꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯣꯡꯊꯥꯡꯒ ꯂꯝꯕꯥ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯈꯨꯗꯤ ꯊꯤꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯅꯣꯡꯊꯥꯡꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯕꯥꯜꯅ ꯅꯨꯄꯥ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯨꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯊꯥꯡꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯤꯕꯗꯨ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯈꯨꯟꯖꯥ, ꯃꯥꯒ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯛꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯅꯣꯡꯕꯥꯜꯅ ꯃꯥꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯊꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯃꯦꯜ, ꯑꯩꯒꯤ ꯈꯨꯠꯇ ꯂꯩ, ꯃꯁꯤꯃꯗꯤ ꯅꯍꯥꯛ ꯀꯥꯎꯒꯅꯨ." ꯋꯥ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯣꯡꯕꯥꯜꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯄꯥꯃꯦꯜ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯃꯧꯄꯥ ꯄꯥꯃꯦꯜ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕ꯫ ꯅꯣꯡꯊꯥꯡ ꯍꯥꯏꯐꯦꯠꯇꯪ ꯊꯣꯏꯕꯤꯗ ꯌꯦꯡꯂꯝꯂꯒ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯃꯟꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯊꯣꯏꯕꯤ ꯐꯥꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯐꯥꯕꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯗ ꯀꯟꯕꯤꯌꯨ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯐꯥꯕꯤꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯍꯨꯔꯥꯟꯕꯅꯤ, ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯤꯕꯅꯤ." ꯊꯣꯏꯕꯤ ꯌꯥꯝꯅ ꯉꯛꯅ, "ꯀꯔꯤ ꯍꯥꯏꯕ? ꯅꯈꯣꯏꯅ ꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤ, ꯃꯍꯥꯛꯇꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯃꯍꯥꯛꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯑꯐꯕ ꯑꯣꯏꯔꯔꯣꯏ." "ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯪ ꯅꯃꯤꯠꯃꯛꯅ ꯎꯍꯧꯕꯁꯨ ꯅꯠꯇꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕ ꯌꯥꯕ꯭ꯔꯣ? ꯐꯔꯦ, ꯅꯈꯣꯏꯒꯤ ꯁꯦꯜ ꯑꯗꯨ ꯀꯌꯥꯅꯣ ꯑꯩ ꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯃꯥꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯌꯨ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯁꯦꯟꯐꯝ ꯑꯗꯣ ꯍꯥꯟꯅ ꯄꯤꯕꯤꯔꯛꯎ." ꯇꯣꯝꯕꯅ ꯁꯦꯜ ꯑꯗꯨ ꯆꯞ ꯆꯥꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯄꯤꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯅꯣꯡꯊꯥꯡ, ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯥꯔꯝꯂꯤꯕꯅꯣ?" ꯅꯨꯄꯥ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯥꯃꯦꯜꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯁꯨ ꯄꯥꯃꯦꯜ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯍꯤꯍꯣꯟꯕ ꯑꯗꯨꯒ ꯊꯦꯡꯅꯕꯗꯒꯤ, ꯃꯥꯒꯤ ꯃꯆꯦ ꯄꯥꯃꯦꯜ ꯑꯩꯕꯨ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯈꯪꯂꯛꯄꯗꯒꯤ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ, ꯑꯃꯗꯤ ꯃꯍꯥꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯗꯨꯅ ꯆꯥꯕꯅꯤ꯫ ꯄꯥꯃꯦꯜ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯣꯡꯊꯥꯡ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯅꯪꯅ ꯌꯥꯕꯤꯔꯛꯄꯗꯣ ꯑꯩ ꯉꯥꯏꯖꯒꯦ." ꯄꯥꯃꯦꯜꯁꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯦꯅ ꯁꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯄꯥꯃꯦꯜ ꯊꯣꯏꯕꯤꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯅꯤꯡꯊꯤꯖꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯐꯥꯖꯤꯟꯈꯤꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯊꯣꯏꯕꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗ ꯅꯣꯡꯊꯥꯡ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯕꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯣꯏꯕꯤꯗ ꯌꯥꯔꯛꯇꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯅꯣꯡꯊꯥꯡꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯅꯣꯡꯊꯥꯡꯗꯤ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ "ꯅꯣꯡꯊꯥꯡ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯈ꯭ꯔꯣ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯤ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯥꯏꯈ꯭ꯔꯣꯕ." ꯋꯥ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯃꯀꯣꯛ ꯍꯣꯠꯂꯝꯃꯤ, ꯑꯃꯗꯤ ꯁꯤꯀꯥꯔꯤꯌꯣꯗ ꯁꯥꯎꯔꯛꯂꯝꯃꯤ, "ꯅꯣꯡꯊꯥꯡ, ꯑꯩꯅ ꯊꯣꯏꯕꯤꯕꯨ ꯑꯩꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯍꯟꯕ ꯆꯠꯂꯒ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ, ꯅꯪꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯑꯣꯏꯔꯝꯂꯕ?" "ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯩ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗꯦ." "ꯀꯩꯅꯣ ꯅꯣꯡꯊꯥꯡ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯉꯔꯥꯡꯇ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯊꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ?" ꯇꯥꯂꯛ ꯑꯗꯨꯗ ꯄꯥꯃꯦꯜꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯊꯣꯏꯕꯤ ꯉꯛꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯃꯤꯠꯆꯤ ꯈꯠꯅꯩ꯫ ꯄꯥꯃꯦꯜ ꯑꯩꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯅꯣꯡꯊꯥꯡ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯗꯣꯔꯛꯏ, ꯑꯃꯁꯨꯡ ꯃꯥꯅ ꯁꯤꯀꯥꯔꯤꯌꯣꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ, ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯕꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯝꯃꯤ꯫ "ꯄꯥꯃꯦꯜ ꯑꯩ ꯅꯪꯕꯨ ꯂꯧꯁꯤꯜꯂꯒꯅꯤ, ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ, ꯑꯩꯅ ꯅꯪꯕꯨ ꯂꯨꯍꯣꯡꯒꯅꯤ, ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯄꯟꯊꯨꯡꯅ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯥꯟꯅꯔꯕꯗ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯄꯥꯃꯦꯜꯅ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯂꯩꯄꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯄꯥꯃꯦꯜ ꯑꯩꯅ ꯁꯤꯀꯥꯔꯤꯌꯣꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯃꯅꯤꯡꯇꯝꯅ ꯂꯩꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯕ, ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ
ꯂꯩꯄꯥꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯊꯥꯀꯨꯔ ꯍꯥꯏꯅ ꯀꯧꯕ ꯂꯝ ꯑꯃꯗ ꯁꯝ ꯀꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯃꯣꯗꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯔꯥꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯣꯗꯨ ꯁꯤꯡꯁꯨ ꯁꯤꯡꯗꯕ, ꯌꯥꯝꯅ ꯄꯪꯕꯃꯛꯁꯨ ꯑꯣꯏꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕ ꯍꯩꯇꯕ, ꯏꯄꯪ ꯄꯪꯖꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯗꯤ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯃꯣꯗꯨ ꯁꯝ ꯀꯛꯄ ꯑꯃꯗꯤ ꯀꯣꯏ ꯀꯛꯄ, ꯐꯥꯟꯕꯒꯤ ꯊꯕꯛ ꯈꯛꯇꯃꯛ ꯍꯩꯕ ꯅꯠꯇꯅ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯅꯥꯕꯒꯤ ꯌꯦꯡꯕꯤꯕ, ꯍꯤꯗꯥꯛ ꯇꯩꯕꯤꯕꯒꯤ ꯊꯕꯛꯁꯨ ꯍꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯃꯣꯗꯨꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯀꯀꯥ, ꯀꯀꯥ, ꯀꯀꯥ ꯃꯣꯗꯨꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯃꯣꯗꯨꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯀꯔꯤ ꯇꯧꯔꯦ ꯏꯕꯨꯡꯉꯣ?" "ꯏꯟꯗꯣꯝꯆꯥ, ꯄꯥꯕꯨꯡꯅ ꯀꯀꯥꯗꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ." "ꯀꯔꯤꯒꯤꯅꯣꯅꯦ? ꯁꯝ ꯀꯛꯄꯒꯤ ꯑꯣꯏꯔꯕ꯭ꯔꯣ?" "ꯃꯥꯅꯦ, ꯁꯝ ꯀꯛꯄꯒꯤꯅꯦ꯫ ꯀꯀꯥ ꯃꯣꯗꯨꯒꯤ ꯁꯝ ꯈꯨꯀꯛꯁꯦ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯣ ꯏꯟꯗꯣꯝꯆꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯃꯨꯛ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯄ ꯊꯦꯡꯂꯅꯤ꯫ ꯀꯀꯥꯗꯣ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯥꯛꯍꯟꯕꯤꯌꯨꯀꯣ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯂꯥꯛꯍꯟꯒꯦ ꯂꯥꯛꯍꯟꯒꯦ." ꯁꯅꯥꯁꯨ ꯊꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯍꯧꯏ꯫ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯎꯖꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯃꯣꯗꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯔꯥꯅꯤꯗꯨ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯃꯃꯥꯏꯗ ꯈꯤꯛꯆꯤꯜꯂꯝꯃꯤ꯫ "ꯈꯪꯕ꯭ꯔꯥ, ꯉꯁꯥꯏ ꯃꯈꯩ ꯍꯧꯒꯠꯂꯝꯂꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯋꯥꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯛꯇ ꯉꯥꯡꯅꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ." ꯃꯣꯗꯨ ꯃꯃꯥꯏ ꯑꯗꯨ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯏ꯫ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯃꯥꯒꯤ ꯏꯁꯧꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯒꯗꯕꯅꯤ꯫ ꯆꯥꯛꯄꯨ ꯂꯣꯏꯔꯕ꯭ꯔꯣ?" "ꯍꯣ, ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯦ꯫ ꯋꯥꯍꯩꯗꯣ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯇꯥꯅꯤꯡꯂꯕꯗꯤ ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯃꯃꯦꯟ ꯇꯥꯅ ꯇꯧꯕ ꯈꯔꯁꯨ ꯇꯝꯃꯨ꯫ ꯑꯩꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯆꯥꯛ ꯐꯠ ꯆꯥꯊꯣꯛꯂꯒ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯆꯣ꯫ ꯃꯆꯥꯅꯨꯄꯥꯗꯣ ꯉꯁꯥꯏꯋꯥꯏ ꯂꯥꯛꯑꯝꯕꯅꯤ, ꯍꯣꯔꯦꯟ ꯑꯃꯨꯛꯇ ꯂꯥꯛꯍꯜꯂꯣ ꯍꯥꯏꯗꯅ." ꯃꯣꯗꯨ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯉꯥꯡ ꯃꯥꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯆꯦꯜꯂꯛꯏꯕꯁꯤꯕꯨ ꯇꯟꯈꯤꯗ꯭ꯔꯦꯗ." ꯔꯥꯅꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯈꯤꯛꯆꯤꯜꯂꯝꯃꯤ꯫ "ꯑꯉꯥꯡ ꯑꯗꯨꯅ ꯉꯟꯇꯥꯅ ꯍꯧꯒꯠꯇꯅ ꯍꯣ ꯃꯄꯥꯒꯤ ꯃꯇꯦꯡ ꯇꯧꯕꯋꯣ, ꯂꯥꯏꯔꯤꯛꯄꯨ ꯄꯥꯕꯋꯣ, ꯀꯌꯥꯗꯤ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯁꯤ ꯐꯥꯎꯕꯗ ꯍꯧꯒꯠꯇꯅ ꯂꯩꯔꯤꯕꯗꯣ ꯅꯪꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯍꯣ ꯌꯥꯔꯦ ꯃꯖꯥ ꯏꯕꯦꯝꯃ, ꯍꯧꯒꯠꯆꯔꯒꯦ꯫ ꯆꯥꯛꯇꯣ ꯊꯤꯗꯣꯛꯄꯤꯔꯝꯃꯣ꯫ ꯊꯨꯅ ꯍꯧꯒꯠꯂꯛꯎꯀꯣ, ꯑꯩ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯅꯤꯡꯗꯦ꯫ ꯌꯨꯝꯂꯣꯟꯅꯕꯅ ꯇꯥꯈ꯭ꯔꯒꯅꯦ ꯃꯄꯨꯔꯣꯏꯕ ꯐꯨꯏ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ." "ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯥ? ꯅꯪꯅ ꯑꯩ ꯐꯨꯔꯤꯁꯤꯗꯤ, ꯑꯣꯠꯂꯦ ꯌꯥꯝꯅ ꯑꯩꯁꯦ." ꯔꯥꯅꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯄꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯣꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯌꯥ, ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ? ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ, ꯐꯩꯖꯨꯞꯀꯥꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦꯕꯁꯦ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯀꯟꯈꯣꯗꯅ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯁꯠ ꯂꯣꯏꯁꯤꯜꯂꯛꯎꯀꯣ, ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ꯫ ꯊꯕꯛ ꯂꯩ, ꯑꯗꯨꯒꯅꯦ ꯐꯩꯖꯨꯞꯁꯦ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯑꯝꯃꯨ." "ꯍꯣꯏ ꯌꯥꯖꯔꯦ ꯃꯖꯥ ꯏꯕꯦꯝꯃ, ꯐꯧꯗꯣꯛꯆꯔꯝꯃꯒꯦ, ꯆꯪꯕꯤꯔꯣ ꯆꯥꯛꯈꯨꯝꯗ." ꯔꯥꯅꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯣꯗꯨꯁꯨ ꯃꯊꯟꯇ ꯏꯁꯩ ꯉꯪꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯧꯒꯠꯇꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯐꯧꯗꯣꯛꯂꯨꯔꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯣꯗꯨꯅ ꯃꯆꯤꯟ ꯁꯦꯡꯂꯤꯉꯩ ꯔꯥꯅꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯣꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯕꯤ ꯋꯥꯕꯤ ꯍꯥꯏꯕ ꯈꯪꯕꯅ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯄꯪ ꯄꯪꯖꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯊꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯣꯗꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯐꯤꯔꯣꯜ ꯑꯅꯧꯕ ꯁꯦꯠꯂꯒ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯕꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯁꯨ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯗꯨ ꯊꯣꯡꯖꯜꯗ ꯂꯦꯞꯂꯒ "ꯑꯩꯁꯨ ꯂꯥꯛꯆꯔꯤꯌꯦ, ꯆꯪꯂꯛꯄ ꯌꯥꯒꯗ꯭ꯔꯣ? ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯏꯇꯥꯎꯑꯅꯤꯁꯦ." ꯇꯣꯝꯕ ꯑꯃꯗꯤ ꯈꯣꯝꯕ ꯌꯦꯡꯊꯣꯔꯛꯏ꯫ "ꯍꯩꯃꯥ ꯃꯣꯗꯨ, ꯅꯪ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ." ꯃꯣꯗꯨ ꯆꯪꯂꯛꯂꯝꯃꯤ, ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯐꯝꯃꯤ꯫ ꯃꯣꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯕꯒꯤ ꯃꯈꯣꯡꯗ ꯑꯉꯧꯕ ꯐꯤꯖꯦꯠ ꯑꯃ ꯀꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯈꯣꯡꯁꯤꯗ ꯀꯤꯔꯤꯕ ꯐꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯏꯪꯈꯣꯜ ꯈꯔ ꯇꯧꯕꯗ ꯌꯣꯄꯥꯛꯅ ꯈꯣꯡ ꯑꯁꯤꯗ ꯑꯣꯏꯅ ꯌꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯈꯣꯡ ꯑꯁꯦ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ, ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯈꯪꯗꯦ ꯏꯇꯥꯎ, ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯆꯤꯜꯂꯤꯕ ꯊꯕꯛ ꯃꯇꯥ ꯑꯁꯤꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ? ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯤꯅꯕꯤꯔꯤꯕ ꯀꯨꯝꯍꯩ ꯑꯁꯦ꯫ ꯃꯗꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯒꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯣꯝꯕꯒꯤ ꯅꯥꯀꯟꯗ ꯂꯩꯁꯤꯜꯂꯒ ꯃꯥꯒꯤ ꯃꯐꯩꯒꯟ ꯃꯊꯛꯇ ꯃꯈꯣꯡ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡ ꯑꯁꯣꯛꯄ ꯑꯗꯨꯗ ꯇꯩꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯉꯛꯏ꯫ ꯀꯔꯝꯅ ꯉꯛꯂꯣꯏ? ꯁꯝ ꯀꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥꯛꯅ ꯀꯔꯝꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯍꯩꯒꯗꯧꯔꯤꯕꯅꯣ? ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅ, ꯃꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯇꯩꯕꯒ ꯇꯣꯝꯕ ꯃꯈꯣꯡꯗ ꯁꯣꯛꯄꯗꯨ ꯈꯖꯤꯛꯇꯃꯛ ꯑꯣꯏꯔꯕꯁꯨ ꯏꯪꯊꯔꯝꯃꯤ꯫ ꯇꯣꯝꯕ ꯉꯛꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯍꯪꯂꯛꯏ꯫ ꯏꯇꯥꯎ ꯃꯗꯨ, ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯍꯩꯔꯝꯂꯤꯕꯅꯣ? ꯃꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯏꯇꯥꯎ, ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯗꯤ ꯀꯨꯏꯔꯦꯗ ꯄꯥꯏꯈꯠꯂꯛꯄ, ꯑꯗꯨꯕꯨ ꯑꯩꯅ ꯁꯝ ꯀꯛꯄ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯃꯤꯅ ꯑꯃꯨꯛ ꯈꯪꯈ꯭ꯔꯁꯨ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯇꯧꯕꯅꯤ꯫ ꯑꯦ, ꯀꯔꯤꯒꯤ? ꯀꯩꯁꯨ ꯍꯥꯏꯅꯔꯨꯏ꯫ ꯏꯇꯥꯎ, ꯅꯪꯁꯦ ꯁꯝ ꯀꯛꯄꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯅꯪꯒꯤ ꯑꯆꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯅꯥꯕ ꯂꯥꯏꯌꯦꯡꯁꯪ ꯑꯃ ꯑꯣꯏꯅ ꯂꯤꯡꯈꯠꯄꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯏꯇꯥꯎꯁꯤꯗꯤꯕ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯏꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨꯅ ꯇꯣꯝꯕꯒꯤ ꯃꯁꯝ ꯑꯗꯨ ꯅꯤꯡꯊꯤꯕ ꯃꯑꯣꯡꯗ ꯀꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯗ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯔꯥꯏꯕꯛ ꯑꯗꯨ ꯃꯈꯨꯠꯅ ꯈꯟꯖꯤꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯈꯨꯔꯥ? ꯈꯨꯔꯥꯅ ꯈꯨꯠꯅꯒ ꯈꯜꯂꯒ ꯆꯠꯄꯤꯔꯤꯕꯁꯤꯕꯣ? ꯃꯅꯥꯎꯅ, ꯃꯗꯨ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯨꯡꯂꯤꯕ ꯌꯥꯏꯔꯣꯡ ꯑꯁꯦ꯫ ꯑꯩꯁꯨ ꯀꯔꯝꯅ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯀꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯆꯤꯛꯄ ꯈꯣꯠꯄ ꯇꯧꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤꯗꯤ ꯍꯦꯛꯇ ꯈꯪꯆꯤꯛ ꯆꯤꯛꯈꯠꯂꯛꯄꯁꯤꯗꯅꯦ ꯊꯕꯛ ꯁꯨꯕꯒ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯏꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯌꯥꯏꯔꯣꯡꯁꯤꯗꯤ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯦ ꯑꯃꯨꯛꯇ ꯇꯩꯁꯤ, ꯑꯗꯨꯒ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯐꯕꯨ ꯐꯒꯗ꯭ꯔꯅꯦ? ꯐꯒꯗꯕ ꯑꯣꯏꯔꯗꯤ ꯇꯩꯔꯒ ꯌꯦꯡꯁꯤ꯫ ꯆꯤꯛꯄꯗ ꯆꯤꯛꯄꯗꯅꯦ ꯈꯥꯡꯕꯒ ꯉꯝꯗ꯭ꯔꯦꯗ꯫ ꯅꯤꯡꯊꯝ ꯊꯥꯅꯒ ꯑꯣꯏꯕꯅꯦ, ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯍꯤꯗꯥꯛ ꯑꯁꯦ ꯍꯥꯞꯆꯔꯛꯀꯦ꯫ ꯃꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯆꯤꯛꯂꯝꯕ ꯃꯀꯣꯛ ꯑꯗꯨ ꯈꯔꯇꯃꯛ ꯏꯪꯊꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯎꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ, ꯈꯔ ꯍꯦꯛ ꯏꯪꯉꯤ꯫ ꯑꯗꯣ ꯅꯪꯒꯤ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯔꯛꯄꯅꯣ? ꯈꯨꯔꯥ, ꯃꯁꯤꯃꯗꯤ ꯑꯩ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯈꯨꯔꯥꯒꯤ ꯑꯅꯥꯕꯁꯦ ꯈꯔ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯩꯒꯤ ꯍꯤꯗꯥꯛ ꯑꯁꯦ ꯍꯥꯞꯄꯗꯒꯤ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ꯫ ꯃꯗꯨꯗꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯁꯝ ꯀꯛꯄꯒꯤ ꯁꯤꯟꯐꯝꯗ ꯃꯇꯦꯡ ꯇꯧꯕꯇ ꯅꯠꯇꯅ ꯑꯅꯥꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯍꯤꯔꯝꯗꯁꯨ ꯃꯇꯦꯡ ꯀꯌꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯥꯕꯨ ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ, ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯑꯁꯤ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅꯣ? ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯨꯡꯂꯝꯕ ꯌꯥꯏꯔꯣꯡ ꯑꯗꯣ ꯃꯥꯒꯤ ꯑꯃꯨꯔꯛ ꯈꯛꯀꯤ ꯍꯥꯞꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯅ ꯍꯦꯛꯇ ꯐꯍꯟꯕ ꯉꯝꯃꯤꯗ꯫ ꯃꯅꯤꯖꯥꯎꯅ, ꯑꯋꯣꯏꯕ ꯃꯗꯨꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯊꯨꯡꯂꯝꯕ ꯌꯥꯏꯔꯣꯡ ꯑꯗꯣ ꯃꯥꯅ ꯐꯍꯟꯕꯤꯈ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯗꯥꯛ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯇꯥꯍꯧꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯇꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯈꯪꯂꯤꯕꯖꯥꯠꯅꯣ? ꯏꯄꯪꯗ ꯄꯪꯖꯕ ꯈꯨꯟꯖꯥ ꯑꯃꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯍꯣꯏꯗ, ꯃꯗꯨꯒꯤ ꯃꯄꯥꯕꯨꯡꯗꯣ ꯃꯇꯝ ꯑꯃꯗ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯃꯄꯥ ꯑꯗꯨꯅ ꯍꯩꯁꯤꯡꯕ ꯑꯣꯏꯔꯕꯗꯤ ꯃꯆꯥꯁꯨ ꯑꯗꯨꯃꯛ ꯈꯔꯗꯤ ꯃꯒꯨꯟ ꯆꯦꯟꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯁꯨ ꯑꯃꯗꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯀꯔꯤꯁꯨ ꯊꯤꯒꯠꯂꯒꯨꯝꯁꯤ꯫ ꯃꯥꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯁꯤ꯫ ꯀꯜꯂꯛꯄꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ? ꯃꯗꯨꯅ ꯐꯔꯦ ꯃꯅꯤꯖꯥꯎ, ꯀꯥꯟꯅꯗꯦ, ꯊꯕꯛꯇꯨꯝ ꯁꯨꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯗꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯨꯝ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧꯗꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯤꯟꯈꯠꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯋꯥꯃꯟꯈꯤꯕꯅ ꯉꯁꯤꯗꯤ ꯄꯣꯊꯥꯔꯒꯦ ꯈꯟꯗꯨꯅ
ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯦꯜ ꯄꯥꯏꯈꯠꯂꯛꯄ ꯃꯥꯅ ꯋꯥꯕꯗꯨ ꯎꯕꯗ ꯍꯟꯗꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯆꯩꯕ ꯉꯥꯡꯕ ꯇꯧꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯌꯦꯠꯇꯅꯕ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯐꯝꯂꯒ ꯊꯨꯝꯃꯣꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯣꯗꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯡꯖꯤꯜ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯔꯥꯅꯤ! ꯔꯥꯅꯤ! ꯔꯥꯅꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯣꯗꯨ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯛꯇꯠꯇꯨꯅ ꯍꯣꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯗꯨ ꯄꯥꯈꯠꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯀꯦ ꯇꯧꯕꯒ ꯊꯣꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯣꯗꯨ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ? ꯃꯣꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯄꯤꯔꯛꯈꯤꯗꯦ꯫ ꯃꯣꯗꯨ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯣꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯀꯔꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯔꯝꯃꯤ꯫ ꯃꯣꯗꯨ ꯈꯪꯅꯤꯡꯃꯟꯈꯤꯕꯅ ꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯇꯣꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯥꯃꯨ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯣꯗꯨ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯅꯤꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯥꯃꯨ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯂꯛꯄꯅ ꯍꯥꯜꯂꯦ꯫ ꯍꯩꯃꯥ! ꯁꯥꯃꯨ ꯑꯁꯤ ꯆꯪꯂꯛꯂꯦꯅꯦꯍꯦ! ꯅꯨꯄꯤ! ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥꯅꯦꯍꯦ? ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯊꯨꯅ ꯊꯣꯛꯂꯛꯑꯣ! ꯁꯥꯃꯨ ꯑꯁꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦꯅꯦꯍꯦ! ꯃꯣꯗꯨꯅ ꯐꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤꯗꯤ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯣꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯁꯥꯃꯨ ꯑꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯅꯥꯝꯃ ꯈꯖꯤꯛ ꯊꯥꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯍꯥꯏꯅ ꯈꯟꯖꯕꯒꯤ ꯋꯥꯇꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯁꯥꯃꯨ ꯑꯗꯨꯅ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯃꯈꯣꯡ ꯑꯗꯨ ꯏ ꯅꯥꯏꯇꯅ ꯁꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯥꯡꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯁꯥꯃꯨ ꯑꯗꯨ ꯀꯔꯤꯁꯨ ꯉꯪꯗ ꯇꯨꯃꯤꯟꯅ ꯂꯩ, ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯤ꯫ ꯃꯣꯗꯨ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ꯫ ꯃꯣꯗꯨ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯁꯣꯛꯄꯗ ꯍꯤꯗꯥꯛ ꯇꯩꯒꯦ ꯇꯧꯕꯒ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯣꯠ ꯃꯆꯥ ꯑꯃ ꯆꯪꯗꯨꯅ ꯊꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯗꯨ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯝꯃꯤ꯫ ꯏꯁ! ꯁꯥꯃꯨ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ! ꯌꯣꯠ ꯑꯁꯤꯕꯨ ꯑꯩꯅ ꯁꯠꯇꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯣꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯆꯦꯒꯞ ꯑꯗꯨ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯣꯠ ꯑꯗꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯃꯗꯤ ꯅꯨꯡꯙꯪꯅ ꯑꯃꯨꯛ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯨꯗꯠꯂꯒ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯌꯣꯠ ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯃꯣꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ, ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯗꯨ ꯇꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯛꯄꯗ ꯍꯤꯗꯥꯛꯀꯤ ꯑꯣꯏꯕ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯤꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯨ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯣꯗꯨ ꯁꯥꯃꯨ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ, ꯍꯥꯏꯁ! ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤꯅ ꯑꯩꯒꯤ ꯇꯥꯡꯅ ꯊꯝꯖꯕ ꯍꯤꯗꯥꯛꯀꯤ ꯐꯤ ꯑꯃꯁꯦ ꯃꯤ 10ꯃꯨꯛꯀꯤ ꯁꯔꯨꯛꯇꯤ ꯃꯥꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤꯕꯨ ꯂꯥꯛꯂꯤꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯑꯇꯩ ꯂꯥꯏꯔꯤ, ꯑꯩꯒꯤ ꯅꯨꯄꯤ ꯔꯥꯅꯤꯗꯨꯅ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯉꯁꯥꯏꯗꯒꯤ ꯀꯧꯕꯁꯨ ꯇꯥꯗꯦ꯫ ꯃꯣꯗꯨ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯕꯒ ꯁꯥꯃꯨ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯗꯨꯁꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯩꯒꯤ ꯑꯅꯥꯕ ꯃꯤꯁꯦ ꯑꯃꯨꯛ ꯂꯥꯛꯂꯤꯗꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯕꯖꯥꯠꯅꯣ? ꯃꯣꯗꯨ ꯍꯟꯗꯛꯇꯤ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯆꯤꯛꯄ ꯅꯥꯕ ꯐꯅꯅꯕ ꯍꯤꯗꯥꯛꯀꯤ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥ ꯑꯗꯨ ꯁꯨꯒꯥꯏꯔꯒ ꯇꯩꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯁꯥꯃꯨ ꯑꯗꯨ ꯈꯔ ꯑꯃꯨꯛ ꯏꯪꯊꯈ꯭ꯔꯕ ꯃꯥꯜꯂꯤ, ꯀꯔꯤꯁꯨ ꯈꯣꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯣꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯁꯥꯃꯨ ꯑꯗꯨ ꯎꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯣꯗꯨꯅ ꯀꯧꯔꯛꯏ꯫ ꯔꯥꯅꯤ, ꯑꯝꯇ ꯉꯥꯏꯈꯣ! ꯅꯪꯕꯨ ꯀꯤꯈꯤꯅꯨꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ꯫ ꯌꯦꯡꯉꯨ, ꯁꯥꯃꯨꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯁꯥꯃꯨ ꯑꯗꯨꯅ ꯔꯥꯅꯤꯗ ꯌꯦꯡꯂꯛꯂꯒ ꯈꯣꯡꯂꯛꯏ꯫ ꯔꯥꯅꯤ ꯀꯤꯅ ꯀꯤꯅ ꯏꯃꯨꯡꯗ ꯐꯠ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯨꯄꯥ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯈ꯭ꯔꯕ, ꯁꯥꯊꯤꯈ꯭ꯔꯕ ꯖꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯑꯁꯣꯛ ꯑꯄꯟ ꯅꯪꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯈꯔ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯁꯤ꯫ ꯅꯪꯕꯨ ꯄꯥꯈꯠꯈꯤꯅꯨꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯊꯣꯡ ꯑꯁꯤꯅ ꯀꯔꯝꯅ ꯃꯇꯣꯝꯇ ꯂꯣꯟꯖꯔꯝꯂꯤꯕ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ꯫ ꯅꯍꯥꯟꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯄꯥꯝꯗ ꯂꯩꯈꯤꯕꯗꯣ? ꯅꯪꯅꯦ ꯁꯥꯃꯨ ꯑꯁꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯁꯦ ꯀꯥꯎꯈꯤꯒꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯀ ꯊꯣꯡꯗꯣꯛꯑꯣ, ꯑꯩ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤ꯫
ꯍꯣꯏ ꯍꯣꯏ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯃꯨ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯗꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯀꯣꯛ ꯑꯣꯟꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯁꯥꯃꯨ ꯑꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯛꯁꯨ ꯁꯥꯃꯨ ꯑꯗꯨ ꯃꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨ ꯑꯗꯨ ꯄꯨꯡꯐ ꯐꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤꯁꯨ ꯀꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯂꯛꯏ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨꯕꯣ ꯀꯤꯒꯟꯈ꯭ꯔꯕ ꯃꯗꯨꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦꯅꯦ ꯂꯥꯏꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯁ ꯂꯥꯏ ꯇꯤꯟꯒ ꯄꯜꯂꯛꯀꯅꯨꯀꯣ ꯀꯤꯕꯅ ꯅꯤꯛꯂꯀꯥꯟꯁꯤꯗ ꯃꯄꯥꯟꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔꯥ ꯌꯦꯡꯂꯨꯗꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯂꯥꯏ ꯊꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯦꯡꯂꯒꯨꯝꯁꯤꯗ ꯃꯤ ꯑꯣꯏꯔꯝꯃꯦ ꯐꯔꯦ ꯂꯥꯏ ꯑꯣꯏꯔꯝꯃꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯗꯣꯛꯁꯤ ꯑꯀꯤꯕ ꯑꯗꯣ ꯀꯣꯛꯅꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯍꯦꯛꯇ ꯀꯤꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯃꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯅꯪꯅ ꯑꯣꯏꯅ ꯌꯦꯡꯉꯨ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯒꯟꯕꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ ꯑꯋꯣꯏꯕ ꯂꯥꯛꯑꯣꯁꯦ ꯑꯩ ꯌꯦꯡꯒꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ ꯔꯥꯅꯤꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯌꯦꯡꯊꯔꯨꯏ ꯑꯗꯨꯒꯗꯤ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯆꯦꯟꯊꯣꯛꯏ ꯃꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯧ ꯆꯔꯣꯡ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯆꯦꯞꯊꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯎꯔꯝꯗꯦ ꯑꯃꯔꯣꯝꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯐꯧ ꯆꯔꯣꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯤꯅꯕꯤꯔꯕ ꯑꯁꯤꯗ ꯀꯅꯥꯅꯕꯨ ꯍꯔꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯔꯥꯅꯤ ꯑꯃꯗꯤ ꯃꯗꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯧꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯍꯣꯟꯖꯤꯜꯂꯒ ꯃꯈꯣꯏꯅ ꯂꯩꯅꯗꯕ ꯀꯥ ꯑꯃꯗ ꯄꯩꯁꯤꯜꯂꯝꯃꯤ ꯔꯥꯅꯤꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤ ꯆꯦꯡꯁꯨ ꯑꯃꯠꯇ ꯋꯥꯠꯂꯔꯣꯏ ꯏꯁꯣꯔꯁꯦ ꯑꯉꯛꯄꯅꯤꯗ ꯀꯥꯟꯅꯗꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯈꯤꯒꯦ ꯉꯁꯤ ꯑꯌꯨꯛꯇꯤ ꯁꯥꯔꯦꯡ ꯆꯥꯊꯣꯛꯁꯤ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯁꯤ ꯑꯁ ꯁꯨꯃꯥꯏꯅꯒ ꯅꯨꯡꯇꯤꯒꯤ ꯐꯧ ꯆꯔꯣꯡ ꯃꯌꯥꯝ ꯑꯁꯦ ꯄꯤꯅꯕꯤꯔꯕꯗꯤ ꯃꯁꯤ ꯌꯣꯟꯊꯣꯛꯂꯒ ꯑꯩꯈꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜꯒꯗꯣ ꯐꯪꯂꯅꯤ ꯍꯥꯏꯕ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯐꯧ ꯆꯔꯣꯡ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯑꯃ ꯈꯟꯅꯔꯝꯃꯤ ꯅꯨꯄꯥ ꯐꯧ ꯆꯔꯣꯡ ꯆꯤꯡꯉꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯅꯣ ꯀꯅꯥꯅ ꯊꯝꯂꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯐꯧ ꯑꯁꯦ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯗ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯈꯪꯗꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯨꯔꯥꯟꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯊꯝꯖꯤꯜꯂꯝꯂꯤꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯗꯨꯗꯤ ꯃꯥꯟꯗꯦꯗ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯁꯣꯏꯈꯤꯗꯅ ꯊꯝꯖꯤꯜꯂꯝꯕ ꯇꯥꯔꯕꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯅꯝꯂꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯐꯧꯁꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯍꯣꯏꯅꯦ ꯅꯨꯄꯥ ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯈꯪꯗꯣꯛꯂꯁꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯍꯤꯡ ꯑꯁꯤ ꯇꯨꯝꯗꯕꯤꯗ ꯂꯦꯜꯂꯁꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯁꯤ ꯃꯗꯨꯅ ꯑꯆꯨꯝꯕ ꯎꯄꯥꯏ ꯑꯃ ꯑꯣꯏꯔꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯊꯣꯛꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯑꯗꯨꯝ ꯂꯨꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯈꯪꯍꯧꯗꯅ ꯃꯗꯨꯅ ꯀꯟꯕꯤꯈꯤꯕ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ ꯁꯥꯃꯨ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯐꯧ ꯆꯔꯣꯡ ꯃꯌꯥꯝ ꯑꯃꯗ ꯀꯣꯠꯁꯤꯟꯗꯨꯅ ꯄꯨꯔꯛꯄꯗꯨ ꯎꯔꯝꯃꯤ ꯔꯥꯅꯤꯁꯨ ꯉꯛꯂꯝꯃꯤ ꯃꯁꯤꯕꯨ ꯅꯪꯅ ꯀꯟꯕꯤꯈꯤꯕ ꯁꯥꯃꯨꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯅꯨꯄꯤ ꯑꯩ ꯈꯪꯂꯦ ꯃꯥꯒꯤꯁꯦ ꯑꯩꯅ ꯃꯥꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯃꯄꯨ ꯃꯁꯛ ꯈꯪꯕ ꯖꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯋꯥꯐꯝꯗ ꯇꯥꯔꯣꯏꯗ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯁꯥꯃꯨ ꯑꯁꯤꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯒ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ ꯈꯪꯗꯦ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯗꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯐꯔꯦ ꯀꯥꯟꯅꯗꯦ ꯄꯣꯊꯥꯔꯨꯔꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ
ꯑꯍꯤꯡꯗꯨꯃꯗꯤ ꯃꯄꯥꯟꯗ ꯄꯩꯔꯤꯕ ꯐꯧ ꯆꯔꯣꯡ ꯑꯗꯨ ꯂꯧꯁꯤꯜꯍꯧꯔꯨꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯄꯥꯜꯗꯒꯤ ꯃꯤ ꯈꯔꯅ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯣꯗꯨ, ꯔꯥꯅꯤ, ꯍꯨꯔꯥꯟꯕ, ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗꯕ꯭ꯔꯣ? ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯎꯅꯦꯍꯦ꯫ ꯃꯣꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯇꯨꯝꯂꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯔꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯃꯤ ꯈꯔ ꯁꯥꯎꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ? ꯍꯥꯏ ꯃꯣꯗꯨ, ꯔꯥꯅꯤ, ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯔꯦꯀꯣ ꯍꯨꯔꯥꯟꯕꯁꯦ? ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯥꯖꯕ ꯐꯧ ꯆꯔꯣꯡꯁꯤꯡ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯜꯂꯤꯕꯅꯤꯅꯦ꯫ ꯃꯣꯗꯨ ꯑꯃꯗꯤ ꯔꯥꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯧ ꯑꯗꯨ ꯂꯧꯁꯤꯜꯍꯧꯗꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ꯫ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯣ? ꯃꯁꯤꯒꯤ ꯐꯧꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯖꯕꯁꯨ ꯂꯩꯖꯗꯦꯗꯣ꯫ ꯃꯣꯗꯨ, ꯑꯣꯏꯗꯕꯈꯛ ꯉꯥꯡꯒꯦ ꯈꯟꯒꯅꯨ꯫ ꯅꯁꯥꯒꯤ ꯂꯧꯁꯨ ꯂꯩꯇꯅ ꯀꯔꯝꯅ ꯅꯪꯒꯤ ꯅꯄꯣꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯣꯗꯨ ꯍꯟꯗꯛꯇꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯔꯥꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯐꯧꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯏꯄꯥꯝꯗꯒꯤ ꯄꯨꯔꯛꯄꯅꯤ꯫ ꯏꯕꯦꯝꯃ ꯔꯥꯅꯤ, ꯍꯨꯔꯥꯟꯕꯅ ꯅꯥꯊꯩꯔꯒ ꯆꯦꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏꯅꯦ꯫ ꯀꯥꯟꯅꯗꯦ ꯏꯇꯥꯎꯁꯥ, ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯁꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯅꯗꯕ ꯀꯥ ꯑꯗꯨꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯐꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯧꯃꯤ ꯑꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯣꯗꯨ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯔꯨꯕꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕꯤꯕ ꯑꯁꯤꯗ ꯅꯪꯕꯨ ꯌꯥꯝꯅ ꯆꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕ? ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ, ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ꯫ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯦꯡꯕꯗꯣ ꯈꯪꯂꯦ ꯃꯣꯗꯨ꯫ ꯑꯌꯨꯛꯇꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯥꯕ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯕ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯊꯥꯖꯕꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯄꯥꯜꯂꯔꯣꯏ ꯃꯣꯗꯨ꯫ ꯂꯧꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯥꯟꯅꯗꯦ, ꯃꯁꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯦ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ, ꯃꯗꯨꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯍꯨꯔꯥꯟ ꯆꯤꯊꯤ ꯀꯌꯥ ꯑꯃꯁꯨ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯥꯕꯨ ꯍꯤꯡꯅ ꯊꯝꯕꯤꯔꯔꯣꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ, ꯑꯩ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯆꯔꯒꯦ꯫ ꯀꯔꯤ ꯑꯃꯨꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯂꯩꯔꯤꯕꯅꯣ? ꯍꯥꯏꯔꯣ, ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ꯫ ꯇꯁꯦꯡꯕꯗꯤ ꯐꯧ ꯆꯔꯣꯡꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ꯫ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯁꯥꯃꯨ ꯑꯃꯈꯛ ꯀꯟꯕꯤꯈꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯖꯕꯅꯤ꯫ ꯃꯣꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯍꯥꯏ, ꯀꯔꯤ ꯀꯔꯝꯕꯗꯒꯤ ꯂꯧꯊꯣꯔꯛꯄ ꯋꯥꯔꯤꯅꯣ ꯁꯥꯃꯨ ꯒꯥꯏꯅ? ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯇꯧꯅꯨ ꯇꯧꯅꯨ ꯃꯣꯗꯨ꯫ ꯐꯧꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤ ꯇꯥꯅ ꯃꯊꯟꯇ ꯂꯥꯛꯆꯒꯗꯕ ꯅꯠꯇꯦ꯫ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯅꯈꯣꯏ ꯑꯅꯤꯅ ꯑꯆꯨꯝꯕ ꯁꯥꯔꯅꯨ꯫ ꯔꯥꯅꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯅꯤ, ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯇꯪ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯈꯪꯅꯅꯕ ꯑꯍꯤꯡꯁꯤꯃꯇꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯌꯨ, ꯑꯗꯨꯒ ꯑꯆꯨꯝꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯒꯗ꯭ꯔꯣ? ꯑꯩꯈꯣꯏꯕꯨ ꯂꯥꯡ ꯊꯥꯛꯂꯤꯕ꯭ꯔꯥ? ꯅꯠꯆꯗꯦ ꯅꯠꯆꯗꯦ, ꯍꯣꯔꯦꯟ ꯑꯁꯦꯡꯕꯗꯨꯃꯛ ꯈꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯥꯃꯨ ꯑꯗꯨꯗ ꯍꯥꯏꯖꯒꯦ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯗꯅꯕ꯫ ꯐꯔꯦ, ꯉꯁꯤ ꯑꯁꯤꯃ ꯑꯩꯈꯣই ꯌꯦꯡꯂꯒꯦ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯈꯣꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯉꯥꯏꯅꯔꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯊꯥꯖꯗꯅ ꯁꯥꯃꯨ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯣꯗꯨ, ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯁꯥꯃꯨ ꯑꯗꯨꯅ ꯍꯦꯛ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯒ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯥꯃꯨ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒꯅꯨ, ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯇꯧꯕꯤꯔꯒꯅꯨ꯫ ꯑꯩ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯁꯥꯃꯨ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯈꯣꯡꯂꯛꯏ꯫ ꯃꯈꯥ ꯇꯥꯅ ꯃꯣꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯧꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯕꯤꯔꯤꯕ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯥꯡꯒꯗꯧꯔꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒꯅꯨ꯫ ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯥꯛꯎ, ꯑꯩꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯥꯃꯨ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯝꯕ ꯑꯃꯈꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯣꯗꯨ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯑꯩꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯦ, ꯑꯃꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯔꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅꯤꯡꯕꯗꯒꯤ ꯑꯩꯅ ꯁꯥꯃꯨ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯋꯥꯔꯨꯔꯒꯅꯨ꯫ ꯂꯧꯃꯤꯁꯤꯡ ꯑꯗꯨꯒꯤ ꯐꯧꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯃꯍꯩ ꯆꯥꯅ ꯍꯧꯍꯧꯔꯕꯅꯤ, ꯑꯃꯗꯤ
ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯣꯜꯂꯛꯂꯤꯕ ꯐꯧꯁꯤꯡ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯣꯏꯖꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯃꯤꯁꯤꯡ ꯑꯗꯨꯅ ꯐꯧꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯨꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯄꯤꯅꯕꯤꯔꯤ꯫ ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝ ꯂꯥꯛꯄ ꯑꯗꯨꯗ ꯑꯩꯕꯨ ꯀꯧꯔꯛꯎ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯃꯣꯗꯣ꯫ ꯂꯥꯏꯔꯦꯝꯕꯗꯣ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯃꯣꯗꯣ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯅꯪꯕꯨ ꯍꯥꯟꯅ ꯊꯥꯖꯔꯝꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯐꯧꯁꯤꯡ ꯑꯗꯣ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯄꯤꯔꯣ꯫ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯅꯣꯝꯂꯒ ꯌꯥꯔꯦ ꯃꯣꯗꯣ, ꯑꯩꯈꯣꯏ ꯂꯧꯔꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯗꯨꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯅꯝꯊꯥꯛ ꯇꯧꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯣꯗꯣ, ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ꯫ ꯋꯥꯔꯧꯗꯦꯗ, ꯀꯔꯤꯒꯤ ꯋꯥꯔꯧꯒꯅꯤ? ꯑꯩꯈꯣꯏꯅ ꯃꯄꯨ ꯈꯪꯍꯟꯗꯅ ꯊꯕꯛ ꯄꯥꯏꯈꯠꯂꯨꯕꯒꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯩꯈꯣই ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯅꯩ꯫ ꯅꯨꯄꯥ, ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯏ꯫ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯩꯁꯨꯅꯤꯅꯦ ꯅꯨꯄꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯕ ꯋꯥꯠꯇꯅꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯃꯗꯤ ꯄꯤꯅꯕꯤꯔꯦꯗꯅ꯫ ꯀꯨꯏꯔꯔꯣꯏ ꯏꯆꯥ ꯑꯃꯁꯨ ꯄꯤꯅꯕꯤꯔꯛꯂꯒꯅꯤ꯫ ꯔꯥꯅꯤꯁꯨ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯈꯣꯡꯆꯠꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯁꯝ ꯀꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤꯅ ꯐꯤ ꯁꯥꯕ ꯑꯃꯗꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯋꯥꯈꯜ ꯏꯪꯅ ꯅꯤꯡꯊꯤꯖꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫